ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯅꯥꯒꯥꯂꯦꯟꯒꯤ ꯐꯦꯁ ꯑꯃꯗ ꯆꯤꯡ ꯅꯤꯡꯈꯥꯏꯕꯗꯒꯤ ꯇꯠꯈꯤꯕ ꯂꯝꯕꯤ ꯁꯦꯝꯖꯤꯟꯕꯗ ꯊꯥ ꯑꯃꯔꯣꯝ ꯆꯪꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤ꯫ Ngarang Ahmedabad Air India ki London da paigedaba plane kaibda laikidaba masing 235 confirm tawkhre. Amadi nung kintherakpadagi National Highway 102A Ukhrul Tadubi lambi faunadre. Kurumjari Istv bu meeting tabiri ba pumna muputaram nokchari hojipau sandona pisari. National Highway 2 ki Nagaland ki fesa mada chingning khaibadagi tatkiba lambi semjinbada thama rom changba yabagi fibamda leiri masina Manipur tamna nongmada changdraba yadraba potlamsing Imphal tamna yorakna bahonabada bypass road ama mathau tabadu Manipur Driver Association Senapati District Trucks Drivers Union Senapati District Trucks Owner Association Manipur Gorkha Worker Welfare Union and North East Federation of Trade Union gi meeting makhada lambi tatkiba nimitagi hauna Nagaland gi Kidimadagi bypass road ama semduna ahing nungchil naidana akan batabak tawduna leiri bypass road asi Nagaland gi saruktana kilometer 19 sangduna Kidima Kezama madi Chakhavama gi khulsing fautuna chatli aduga Manipur gi saruktana kilometer 9 sangbaga loinana Pudunamai Punanamai Rabunamai Kalinamai amadi Songsung kul fautuna laklaga mauki National Highway da samnagadabani Hiramasi ki matang da Istv News Association amadi Union gi mihut sing yauna Mau AC ki MLA LD khoga unaduna kari thabak sing laukhatli habagi matang da pautamama Hokaba metagi tarik kuntsada Imphal Dimapur lambi National Highway gi Kohima gi sarukta leba Phesama hariba jaga aduni mafam asi lambi namthakibadagi Imphal tamna lakadaba nongmada changdraba yadaba polamsing pu lakpa yadadana leiriba phim adu yengsinba laksabani hojik leiriba lambi gi phim asigi matangda Manipur Driver Association gi General Secretary Sanjay Khetri mayumda hongdo wafam taminasi yamna phim chade kaiwada matek singna burbu lawagi makhapona ka ibalabi siju yam chawna mathakta gi akaiba amasung akhoi gi kindhara poya begi fibam dele suba budi yamna kanna subiri sinau jingna ayung jing khakta makai adubu leiriba fibam sida moina sujaba taraga su osagi kayan moida pangan thokta ba haidi marak sida jungle gi mate khasu leiba ade ising je thoga leiba de hana de gi hauna yam chawna khairaga se khairaga leiba sina mara moraga pangan ji yam kaina thokta bai taraka na aduna mara moraga moina nimi tarani natagana tara mani phokmang no no sangani haiba ji akhoi kitang thajaba kitang wali leiriba fibam sida di thama mukti sang dodi male Manipur Driver Association ga loina na saminariba khoi Senapati District Truck Owner Association Senapati District Truck Driver Association Manipur Gorkha Motor Workers Union amasung akhoi gi awang no puglam dam gi ona lejariba akhoi gi North East Federation of Trade Union gi makhad le minajariba akhoi gi Kohima District Owners and Truck Driver Union Dimapur District Drivers and Trade Union nasingba ka cycle minajariba chasim sindiki akhoi gi yeng makha pona akhoi gi North East akhoi gi Trade Union Federation gi makhad akhoi na semjariba labi asi hojimo makhata adum sasari health of Vivacity Honorable Sir Dekho aduga hujik khung gi mayam che khun khuisu akhoi fajana support pira lebini aduga akhoi na hujik tobasi akhoi na tobasi di numit kharabodi kaino tokhre misunderstanding ama thokre hujik di akhoi laraga wari sanaraga hujik di akhoi fulfill pikre aduga akhoi na Manipur lifeline gi road che akhoi na kaman sem gera hebisi kari to sera hebisi akhoi na toge heraga toraga lere Senapati Truck Driver Union Senapati Truck Owner Association aduga Nagaland Police su akhoi kaino toraga aduga asi khungi phesama gi khungi misu yoraga moi gi misi moi khu gi missionary su piraga akhoi help to ba yoraga akhoi gari lo thobi kre road diversion semle ba sigi matangda mau esig MLA di khona road diversion sem ba sidi kari mateng pangli amadi Phesama da lambi taliba sigi matangda Nagaland government ga karma makhan gi wari sanari Manipur government gi hojik laiba PR government sigi kari wari sanari haibu su taminasi and I the concerned MLA area oibanina for my state I have to give all my effort to restore and now we have started and then the alternative road chi Nagaland government nasu light motor vehicle bichapaya hana light motor vehicles is okay but at least the essential commodities pudri koi kraman hengini habchida kana request obada koi to hore thabagdu and then we have approached our government nasu chief secretary nasu chief engineer the through governor kana to koi MLA koi kana support biraga
the government of Manipur is already committed, and we have started the improvement road. 9 kilometers from the border to highway, Manipur sector, there's no problem. We are doing fully on war footing. Emergency when it's October, then it is okay. But our worries is from Nagaland Manipur border to that highway. There is one highway called Chakhabama, that is Kohima to Jisami Lambido. Yam Pajaba Lambilari. It's 19 kilometers, 18 kilometers leave me. So we have requested the government of Nagaland, Honorable Chief Minister Rio. He was so committed for us, for Manipuri, the lifeline Lambi Oire. That's why you have to support him. I will do my best because Mashu Yam Conserva. And now with all the support from all our people, the villages and the people, and then especially the Manipur Drivers Association and Serampati District Drivers Association, Truck Owners Association, and many other organizations. I should support day and night volunteer should have me. Now we could improve the road, the correct relief, and then we will continue to do this till the road is restored. 10-15 days higher issue. When the rain comes, certain it may delay also. That's why we need to have this alternative road. War footing will maintain. We are safe now. We will continue, and then we are going through. Walking on war footing. Highway NHIDCL gi kuta lebne nako. But this diversion road the Honorable Chief Minister Nagaland should kanna masu toraga lere. So shortly. They will start maintaining. Even today also they're starting, but major repairing to my horokine hai. G-Gen to Sermagaluna na Pogdum Jeriba Imo Aina Fishama NH2 Nagaland. Ngarang Ahmedabad Air India gi London da paigadaba plane kaibada leikidaba masing Chaniga Nifugamatoi confirmed Tokre, Plan Aduna Medical College ki hostel the Tasinbadagi, hostel gi Akoiba the Labor Mue Kungamari Lakide, Lakidaba Masing Punna Chanig home Fugamanga Sukre, Muema Hinghaure, Lakidaba Singi Manung the Big Liba Angang Ahum, India Macha, Chamagahum Fugamapan, British Yankaiga Humdoi, Portuguese Taret Canadian Ama. Pilot ani yauna crew member Tarani Taragi manung da Thobal dagi nganthoi Sarma Kongbrai lakpam amasung Kangpopi dagi Lamnun 10 sanction yauki Ahmedabad ki plane kaifam danga se Prime Minister Narendra Modi na chatuna yengsin ki bagaloinana hospital da chatuna matom da hinghauri ba Biswas Kumar Ramesh kas unaduna hakchang gi fibam yengsin krai tung da Prime Minister na chair loduna Ahmedabad ki airport awang batha ki officials singi mifam amasu pangtotuna laibak thiba thogdo sigi matang da khana krai Amarom da siba hakchang sing masak khangdong naba civil hospital na DNA test to wa hokre hari Laibak thiba thogdo mo oina ngarang Ahmedabad ki Sardar Vallabhbhai Patel International Airport gi London tamna paikigedaba Air India gi plane paikhatpada kaiduna mioi kya leikidaba thogdo tu yamna laibak thiba thamoi shokpa thogdo amani aircraft aduda iramdam Manipur asidagi su Thawal awang lekai dagi nganthoi Sharma Kongbrai lapam amadi Kangpopi dagi Lamnun 10 sanction anina Anisu Yaukibasi Tamoshokna Nuaite, Makoi Anina Lakidabasina, Equipumaki Marakta, Hena Nushi, Jana Naba Purakpo Oirasano, Haina, Hanagi Chief Minister Okram, Ibobina Funtokli. Ngasit Hawal awang lekay de labor Lakidabing Antoy Sharma Kongbrai Lapongi imung the Chatuna, Apokpa Nandes Kumar, Apokpi Mala Amasung, Imung Manungi Awaba the Sarukyaraduna, XCM Ibobina Wafamasi Funtokibani. Kangabo ACG Hanagi, MLA Okram, Landoni Suyaw Chatkipa Imung Manunga Unabaduda, Loiraba Matung, XCM Ibobina aircraft ama India dagi London yaw na paibada pung nipan rom changlibanina chection bayaba kya chection na hotnaramgani adum oinamang India macha khaknatana foreigner kya su yawbana gari asoiba leibadagi aircraft adu kai kribano haibase international ki level da thijin bachungani makhoi anina leikidabasi imaleba ki damak leikidabani haina pukning da khanduna aikhoi pumna magna awaba khangmina banatana atai upai leite aikhoi pumba nongma natraga nongmadi soidana sigadaba ngakto oirabasu makhoi anina nganna punsi pikamna kibase thamoishokna nungaite aircraft aduda crew member oina yaukiba makhoi ani ase Manipur dagi tongan ba furuk oijarabasu makhoi ani nadi aikhoi ani Manipuri machani
haina nungsi chanana chamin thakminaduna amadi awa nungai tanaduna leminaramgani thajai maram asina makhoi anina nungsi chanana leminaba ngambagum iramdam manipur sasu aikoi pumnamakki marakta hena nungsi chanaba amadi tangdu laitaba lamdam amapurak oirasnu phungdokhi leikhirabi nganthoi sharmagi apokpa amadi apokpi anina awaba hangba lakliba miyamda icha yaurakpra icha natana karigumba amata pamba leitre haiki leikhirabi nganthoi thaba asi yauge khane yaukiba sunate DM college ta mahei tamjabini machi gi matung induna chatkibada mahak oina khalakpadagi haukiba chahi english ngani kunga humdoi gi kanglup ki irang mamang April thada thaba asida yaukibani ichagi masak uhanbiu haina imung manungna pendaba phungtokhi Air India gi maikaidagi hauzik fawba machanupi nganthoi gi matangda karigumba pau ama fawba bibiraktaba bu apokpa mapa Nandesh Kumarna pukning nungsiba fawi haba wafam su phungtokhi leikhirabi nganthoi gi hakchang gi saruk sing laurunabagi damak imung manunggi mioi sing Ahmedabad ta thungna kiba yaukre mahaka pokminaba mache madi makhurasu ngasi chatkre Sanupi Nganthoi, Lamlun Teng, Singshan, Manipur, Ani Yauri Base, Aina Tazabudi, Soki Matik Moy, a Koi Manipuri ni Haina Kalaga, no Shinana, Samin Tapmindana Array like the Awana, Laminarungani Haibase, Yana Song, I Tarzai, Adamakoi, Anishina, Chaki Basina, Ishona Shu Koi, in Yaguina Manipuri, Yamina, Ayimba, Santi Leva. Proportion of Koi couldn't work Mokoibu, Ishorna, Sargada, Makoi, Tawaya, Madu, Ingna Santi, in a Tambiru, Shinu, Highway, Wakum Krasi. In a Tazai Madudi, London Tan Paiva Hibase, England Paiva Hibase, Yam Drabada, Punipan Pai Gadabani, Adumanung the Su, Corianda, Chakadabani, Section Bayaba, Section Lamgani Hibase, a Tazai, Akang Indian. Airlines ki government of India adu da sunatana foreigners in yauri banina karamba makhangi achumba asengba puthoknuna ba karmai tawdna pheloi rino haibase international standard investigation tawraga id achumba si puthokani na khali nung kintharak padagi National Highway 102A ukrul tadubi lambi faunadre Achauba nungjau singna tungjoi manakta kintharakpadagi ukrul senapati amasung Dimapur fauna balambi asi block tawkibani lambi semliba construction company na thabak mawong chumna sudabadagi nung ningkhairakpani makhoina thakiba koilasu handaki nung aduda kaire nongju tha ama fawba chataba thabak khusu asi mari leinaba singna yengsinbinaba pukning chingsele ngasi yu pung tararom helakwa matamda More police station gi manung chanba lokchaw thong manakta angoba machugi Maruti A star car number MN01S8443 accident thokpadagi nupa ama lekhidre atopa marina sokpadagi kakching da leiba Jivan hospital da laikan naraba matungda mioi ani makhatana Ras Medicity da laing naba pukhatkre accident adura lekhidrabi nupi edudi Lilong Tolen Khuldagi Rosni Begum Mapuroiba Umar Kawi Soklaba Mioi Singh aduna Leikhidраbi Rosni Begum gi Mapuroiba Kar adubu Thorokpa Umar Riya Begum Chahi Kunganipan Apokpa Muhammad Raushan Muhammad Azmir Chahi Taragahumdoi Apokpa Umar Amadi Muhammad Sayan Chahi Mari Apokpa Riyaz Khani Hari Accident aduna Leikhidраbi Rosni Begum gi Hakchang Jenimski Morokta postmortem gi damak thamkhrai Khulngak pasing maral leire harabadi matamadugi lengak pasing su maral leite habi yaroi haire khundrakpam kendra gi MLATS location na kumja inglisingani kunga humdegi June gi taraga humdoi da thokiba khamenlok thodok da mioi tara lekhidabagi thodok ki anirak subaning sing thorom da phungtokre ireibak kanbalub ikal na sinduna nongshum da leiba ibudau pakhang ba laibung da pangthoki pathorom da khamenlok thodok da lekhidraba sing gi imung manung khundrakpam kendra gi MLATS location lamlai kendra gi MLAKS ebomcha pambaina luchingba UNLF ki acting chairman M Nongyai UNLF ki hanagi chairman RK Sanayema Kokomi folk samadi thawai mirel gi luchingba sing sarugyaki Tharamadura sarugyaki basingna khamenlok thodok da lekhidaba singi photo da leikatki loinana khulngak pasingi e haina mingthonba lemna e pibagi thoram Rems blood bank ka khusamnaraga e pibagi thoram pangthokhi Tharamadura lokeshwarna makhata khibada CBI natraga NIA na case sama paiba haibasi matamatamgi oina paliba state lengang na sinabani makhoina maranai oina atamna na case lokhatpadi akhanaba achoba case
खरा खक्तदा पाइबनी अरामबाई टेंगोल की थौमी असेम कानंदा पालिबा CVI केस बियार लेंगाक लोचिंगलिबा गवर्नर नदी सिनखिबा लेते हारबनीना ममांगी लेंगाकना सिनारंबा ओइगनी नार्को टेरोरिस्ट सिग्नल अंदारकपदगी लेंगाकना थेंगनाबा ngamdabadagi khulngakpa kya thorokuna leibak ngaklaga khulngakpa singi mathakta case palaga phaba yaroi khulngakpa singda case palaga di popi thariba aphaba khulai paiba terrorist singi mathakta di case kya pankhre kangpopi gi SP da khuthakiba terrorist singna थादोक्तुना थमलगा मरेबाक ngakliba khulngakpa singda maral siziliba MLA masing suna leirabasu lengak semhandana thamliba center lengakna tawriba thoksil singi mayokta aikhoi punna lemina famthoi haiki hauna bale hek magi sarai khangdana alam amma isada pahid khulai paidana thauten paidana yadat paidana sida su yare ko haiduna chongthoki ba matamda ngasi Hawaii ponta pigi ngasi je makhoi da mudeng ngasi khoina sehi kuding pangthokna laise si pun musi kari dei tholai no haba se Canada tanga duri ro basi Canada thole no se democracy se pal lai pa ina miyam na khanba miyut se ma sarkar do center ki sarkar state ki sarkar khoi mi khoi ne kai dong ma ja te sarkar pa di yar sarkar se me da policy making tambiba singduna ngapi ga da natra Miyana kama miyuki sarkar ho ke bang layan biu hari neba hauji bukta sendana thamu yadri neba hauji lai ba ona ba governor sumare chief secretary are DGP sumare ithau pangdo pata bias lagi gano sabta na pangdo pe lai ba kangen he thama de pe ama na chakum amra chapai thabak to bi gano soina sine thola ga amoina sathi ba laina to la kani maram de manipur da le bi ba akhoi gi yellow machine je british le mani mulawli me ko manipur je asi kawiro da ne ba si ba sang ma khang da ne ha se masi kawiro da ne Tharamaduna MLA case ibom chana thengnari balana se aikhoi puna thengnamina famthoi central lengana warweshin purangna buwathok ase hakchina lawduna lawkhalak liba thabak singda aikhoi puna sogat minasi haiki RK sanayamana hauze aikhoi na thengnari balana si kuki khaktagi kokna maitai da landarak panate India na Manipur thugai bi yaroi khangbadagi tongan ba forup sing unaba yadana khana halaga manungda thugai bani haiki thoronga mari leinana ikal ge advisor ningthau khongjam sanatomba maitaina khamenlok thodok da leikiraba thoba singi khongul liduna chatlaga ireibak ngaknaba pangal thongna sagatnaba thoram si sinbani hauzik India le ngakna warweshin purakna bani haina tawrakliba thabak sing pukchel singba watpagi mami ma adumak tari hauze aikhoi mikop na hom singna leitaba yadabagi fibam amada lairi haiki Sahi helba da tumin lairi se masi lotion bi ga dina na lotion be yabane aw masi di ta tawraga noina kariguma manung da policy ma tawraga aikhoi masen je nungda adum chikna halaga leibagi wakhalol ma aikhoi uzai maramaduna ngang khuya da leijariba apikpa civil society organization lama oiba targa su asigumla ba divide and rule loina na phajaba wayen databa masigi mathakta aikhoi na asoba thodang ireiba ki damakta logani haiba wafam sima thamjari ima leiba ki damakta thawai na ponta pigraba aikhoi gi athoba jingje makoina ireiba ki damakta kathok pirmiba ise makoi gi matung indana nakoi gi damakta aikhoi leiri ireiba ta gi karigumba masela ma bokaiba yaroi aikhoi ifurup kandaba yaroi haibagi wakhalon duda aikhoi chingjan jaraga ngasigi asugumla ba thorum ji pangthok jabu Urembam awang lekai community hall da lekai sigi mera pai bi singa rambai tengol ge asem kanan faki bagi mayokta wakan fam chathakre khulngak sing fa ba yaroi faki basing condition yaudana thadokadabani athuba matam da miyam ge lenga ama thamna bo hanagadabani hairi Commander kanan si athuba matam da thadok biu aduga makhata na koi khulngak paisa sing fa ba yaroi khulngak paisa sing gi damakta mama kaya leiri base khangjan biu sarkar se athuba matam da sarkar sembiu mapi mapa pandana leiba sarkar se koi praja si yam ware ngasi ware bisdagi hen wa bagi phibam da lani Hiang thang apun mamera pai bilup na sinduna asem kanan faki babu yaning dabu utpoina hiang thang kai thil da wakan fam phangkre wakan mi fam atuda saruk ya ki bilup asiki convener hirem thoibina lamda masi thok liba irang ase lengak na lamda masi ngak pangam da badagi aram bai tengkol na thoraktuna marai ba kan da ba yade haiduna achoba thokdang lautuna lakhi adubu ngasi di marai ba kan bada achoba thokdang lokhiba aram bai gi thomi sing asi criminal ni hairabadi lanase aram bai tengkol gi thomi khaktana tana mama oibi kya su saruk ya ki Maramaduna mama oibi pumnama phagadabani loinana asem kanan condition amata yautana thadurakadabani haiki asuk kuina lan tawrpa matam asida
Sasing Arambai Tengol Singdana, Matam Kudimakta, Hanbalaitana, Waba, Mayama Mating Pangatana, Malabak, and Tamata Honaka Matamasida, Isasing Gombena, Exan Panduna, Mui Matata Kremlin, when I lobase, Mamma, when I quite a Soya Yazening day. I quite a land, Yauribani. Moi bupaga the boraga di moi de paladi a koi bisu in a pabiro aduga hiram pudimakta gomena swebadagi police swebadagi isasing the wina taina bani a koi nangasi toksari base imale bakana by isasing zigi mating bangon company mokoi paga the body a koi punamang mama koi a loin among pabiro aduga isa a sem kanan pagi sisu kandisana matang yaw the natato pero mag ek tadok tribokti a koi hanbalaitan a kongan jaje sanction ginia babam nase media get on the thunder. Arambai Tengol gi Tengoloi asem kanan athuba matamda thadokadabani makhatana Arambai Tengol gi member amata phaba punba yaroi haina Women's Welfare Association amadi Poirei Kongjin apunba club apun kona wakani fam phamkhrai Arambai Tengol gi Tengoloi sing phaba yaroi haina maibam lekai dingarang protest tawkhrai langthabal kendra apunba mera bai bina sinduna chathakiba khongjang adoda Arambai Tengol gi thomi asem kanan condition amati yaudana thadokadabani makhoi gi mathakta maral thangjin ba yaning te haiki Honorable Sir Governor, with the mother of the all Langdaban Kendra, Mayra YB, request you that please do release our Arambai Tengols as soon as possible. They are not terrorists. They pick up armor only to safeguard our Manipur, only to safeguard Indian. They should be awarded. When Manipur is in trouble, they are always serving the Manipur people. That means they are serving the Indian. So it is our earnest request to release the Arambai Tengol, who are arrested as soon as possible, and never try to arrest Arambai Tengol. They are not terrorists. Nagaland gi Face Samada Ching Ninkhaiba Namara Moraga Manipur Nomada Chandraba Yadraba Polam Singh Pusilaknaba bypass road Sembagi Tabak Toriba Manipur Drivers Association, Senapati District Trucks Drivers Union, Senapati District Trucks Owner Association amadi Manipur Gorkha Motor Worker Welfare Association da khudakki oiba anaye thorakpada mating oinaba Sub District Hospital Maugi Kangbun hidak langthak sing amadi emergency ki polam sing khosinakhrai Hozipagi Marthana Tema Bremtang Nominasi. Hi friends, Adom Gari Tau Hapam Matandadi, Apova Tau Hamnabone. Adongi Quadi Maru Riba, Libergi the Mutadi section Torang Lubib. Novo Camp Health Care Original Lipsa 5G na Adongi Libab Swan Bading Althon. Libergi Mapang Kankal and Batanatana, Hakchang Pumbagi Energy Hengalali, Chabatumali, Acidity and Tan. Seasonabio Original Lipsa 5G. Novo Camp Healthcare na Sajaba Original Lipsep 5G Ohum Lobada Coffee Cup Ama Frida Hapsari. Breaking matungna mayamba mukhana taram nok chari makata pa pau pisari kungamangarak suboi na eco network Manipur na go green go clean campaign ki makhada lubanan balamdam ama ohenaba environment akai pa pirakliba climate change ki chaithing helakliba Manipur da su plastic pollution tholak paduga plastic waste mayam amana iram na lab funjinduna khusem gi ichau fawba tholak pasna miyam da awaba piriba gas da gi kharada oiraba su hantha hanaba recycle tawraga sel onthoknaba hairo ki tongan tongan ba club amadi HHG Singapore laga plastic waste sing collection tawbani tungda 10 tha marong band leiba asok traders and leiduna recycle tawraga ngasi fawbada plastic pollution hantha hanaba changsilak pakhongjangni ngasi di seasonable loiraba plastic amadi atai waste na mosil halaba ohenbada natana leinatina kya amana halakpa yabagi oithokpa leibanina miyam pumnamak wakhal taminarasi seasonable loiraba potlam khudimak kanaba hiramda seasonarasi plastic pollution hantha halasi environment kanminarasi lubanan balamda mama ohenminarasi hairi Lining Thau Sanamahi Temple Board ki lamjing makhada pung isai jagoi loishangi oza konsam ongbi indira leima amadi oza thokchom samu macha maiteina luchingduna thambal khong sabalaikai de leriba relief camp sawombung relief camp amadi sajiwa relief camp te leriba angang singbu pung isai jagoi thangta na jingba mahi masing tambirakpa chahi ma makhai fazilak pasida luhungbada puthokpi badana tana stage performance kya amadi lai harau bagi laibung sing de isai jagoi thangta amadi penagi perform kya tahon
pangkibada Kedragaon AC ki MLA Sheikh Nurul Hassan sakhangduna ikai khomnaba amadi lengyan khudol tamkhre thoronggi manung channa angamba selgi oiba mating piba kaloinena nungaiba amadi pungning thogat pafung tokre Palace Compound Labor Hotel Castle the BOC Costume Contest Cum Certificate Distribution gi Thoram Pangtokre. Palace Compound Imphal the Labor Bachu Unique Creation BUC na sindana ahun suba edition oina pangthokiba changdamna baduda Priyanka Huidrom na makok tadana Best Designer gi winner oikhi amadi mahaki model na Priya Nauremni. Second Best Designer Anjali Khumbong Mayum amadi mahaki model Martina Wangkai Mayumni. Second Runners Up Designer da Joymati Konthojam amadi mahaki model na Tania Takhelambam na oikhi. Bachu Unique Creation na lamdamasigi traditional oiba fizet lighting kyabo malem da saktak na bagi pandamda yumfam oiraga costume contest adu pangthokibani. Thoronggi manung chana trainee khudimak da costume making tambagi certificate suyen thokhi. Ngasi Ampalgi President Benny Misrana luching batim na laikhidabi Ampalgi former President Ima Ingudam Onggi Sanathoigi masagi yum Joypur da chatuna mating pangbagalinana imung manunggi awabada sarukyakre. Kongchara tuda Siamola Wahengbam Ongbi Mina Kumari amadi Ima Mairapai Bilup Koipurgi President Madhumati Secretary Vidyarani na jingba member kyana sarukyaki. Laikhidraba imagi thawaina lairamlenda ingna chikna lairuna bagidamak minute ani tumina leptuna awaba fungdoki. HRK Enterprises Delhi ki First Foundation Day South Extension Part 2 New Delhi da pangthokre. Tharamasa HRK Enterprises ki Director Founder Haurongbam Ravi Kantana Manipur ki thokliba lansta Manipur dagi maitai iraicha kya ama loan amadi skill fazana khangdaba yarbasu Delhi da thabak toba kya laki maduda khudong chadaba kya ama mayok nakhiba singadu kokhannaba pandamda linkhat khibani haiki. Company asi Haujik Fawbada Manipur Assam Tripura Madi Delhi da Hangbangamle Haujik Fawbada Tripura Madi Manipur gi AZ sector da thabak toba hore makhatana atei sector sing da thabak paikhat kani Foundation DS da DMCC gi member kya su sarukyaki tharamadu da DMCC gi core member amana khongthang asi yamna faba khongthang ni haiki Hausela selakpada maroi papa kana pisari Nagaland ki Fes Samada Chingning Khaibadagi Tatkiba Lambi Semzinbada Tha Amarom Changba Yabagi Fibamda Leiri. Ngarang Ahmedabad te Air India ki London da paigataba plan kaibada laikidaba masing chani ko humfuga mga confirm tawkre. Amadi nung kintharakpadagi National Highway 102A ukhul tadubi lambi phongtre. Ozi fawkyo na diya Istv na sandok chari pa pa matang sa lushin dere. Miling dabili pa po naman po ang kana.